Matamgi Manipuri Wari channel asubu tabiriba khwai pumnamakpu taramna opaga loinana ikoknona khurumjari wari asubu tahanjadringai mangoinana hojik santorakliba tamthiraba COVID-19 dagi ngakthoknanaba wahi kharadang miyamda ningsingjari nungsiraba ireichasing hojik malem asida akiba fangna santorakliba corona hariba laina asibu ekhoi miyoiba marakta sandokpa lefananaba ekhoi punna cheksana laiminarasi maram sadana yumdagi mapan thoklarisi laichat asidagi kanjanabagi damak ekhoi amuk hanna chekshan minarisi ekhoi miyoiba amaga gi marakta khuttaruk lapna lebiyu hand sanitizer sizinabiyu hand wash natraga sapona khutsa sengna hamdokpiyu laichat asidagi ngakthok janaba lengakna piba SOP ngakna ekhoi punna chapminasi seksin ba haibasina laichat asidagi ngakthok janaba khwaidagi pharaba pambaini hojik amuk taminarasi Maikhum komathoi suba tangka Wendy gi wahi duda thanin hairap chaba howi asomna anido chaba loiraga yumlomda halakle lambi de sum lakpada Wendy na thanin da harakhi da thanin mathang sandesu sumaina chachiko thanin di kumlakte gari do tumina thawi gari manung duda Wendy na chabeng ngang lebadu thanin karimata kumdana tumina adumok tai kona thangda Wendy su thanin na karimta kumlaktabaduda tallamale tumina leikre Somda thoidi kapaya basu kapture gari thongsilupagi makhol tabaduda thongnawda chentuktuna yenglui Wendy na lang dana gari degi kumtharakpadu ubada thoidi prok chaklei thanin su kumtharaklaga thoigi kagi thongnawromda yenglei ani do michana ki thoi phat lawngla lesen ki thanin su khangi thoi saukre haiba thoi mamai du imunglom do onchelaktuna kapningbadu khanglaga lei Makoina halakleba matamdugadi yamna khetnarabani Wendy na achapo chakisi ice cream chakisi haiduna leibaduda matam loina hatkibani thanin kara changlapaga mapiga hongde thoida call torai thoisu makuta phone do paina thaningi call laklebadu paidana yenglaga lei saurira oinarira amadi tawri thanin su call do hanjin tawi kona thangda thoisu call do paikhatli adubu wa matangangde thanin na Thoi, tabro. Thoi, ai wahige. Se, tabro. Tabrami. Thoi di kumlapa kau balaite. Thanin na. Nang sauri ba warori ba do. Ai su khange ba. Ado, ai bulalu rabro. Ai na kadokige. Se, sawo pharo. Se, sawo pharo haiba. Khummomi umta nangbo. Thanina adum nanganglingay juda thoina susut kablokpagi makhol du taraki thanina thoi nang kapiro ai lanjareba se matung du tawaroiba yarabro thoi karimta khumdana phone du kakre mata sengna thanin bu warorobra kaino matawre thanin hanjin phone torai adubu thanin di pai kidre milu ani dudagi pirang maning tamna chintharaga kapli Numito tanin thoida message thaba call to lepte adubu thoidi pakhum ama phawu pirakte thanin di prok chakpa haibadu oire kari nungi chatlubano haiduna mathangi numike ayukta Savitri na thaba ama thabadagi thanin su chathoklui mana halakpada yumdo chaktok naramle nupi ani du sababu na college ta thilui ngak sum publingaida thawbagi call lagtuna thanin su paikhatli thanin na thawba hau Nang tabak lebra khangdene hauji su chatlubadagi halakpada ngairi kailerage as akhoi palemse nangamuta ngangnaru laomi thanin noklaga adubu kedorage haiba nupi du unaru sena khangma ngamdre kok chatluru kaino dude as nang suna irai laina amta harakinu kamaina unadoino ibo wari imta sadan halakadro as sadogli kaino Ado aibu kamaina sadoino haiba onthok pani da he nangsu onthok panate nangam ta law nanga chase aiga hoine koklo kaiduna maphambo nangna leba hotel dugi banaktane o pungdi kya da as la oje karino kita sem sa hoje
Thanin noklaga ho lage leramo Savitri jo thabak chakhibadagi leitabadu da Thanin ibocha da hairamlaga mana leba hotel do tamna lai mafam do yobaga hotel manung da changduna pothai ngyak ke matungda thaubusu yoraki thaubana as ai kapningi ko mi phuru cho hatlu so haradi khara phadoba ine khwaidi tanba thabak neba Thanin di thaubagi mataududa kanna nokli Thanin na matamna nei bungo mi hatlaga som leradi kamai tawdino as masi wasa ai phungkat ke taw nangi dum sa se ai gidi kari pabong hoina kam haidro kari haidunu as mamau adu ada akoi palengi sumaina thawbagi khoi duda Thanin hauna nokthorei akoi pabong de hairoda ai isana khangna silakani khanglamgani nangna sinba oiroi de wani maduma Thanin noktamang noi makhadi tade thawbana masina masi oikrasano nangi plan di kamai tokre chahi ani helabane kamai torige kamta changsandribo ai su khalibane thawba khong hek thangjinba yadaba wa leire adugini adubu kamai tobuno haibidudi tanaba yaitana hauji adum pangthokpa yarabane adubu angang ama mahi tambasida loisenba ngairibane thawba ngakna harai angang haidi Thanin thawbada nokfet tawna yenglai thawbana marok lei ko minokse kanano sengna hairo Thanin magi phone do lokthok magi phone do yawriba thoigi photo ama puthok thawbada yengali thawba ngakna sidi no yumbudu gi macha do natro mane thawba Thanin na tingak yenglaga as soidro sidia kari sorege nangna cheli plan siga onadro sidia haidi ai wakal tadre nangna haningrido nangna uliba Maikhum do nupi macha sina khangkradi kamdauba madugi thoidokpa akai beleroidra haina khale thawba Thanin da ngakna yenglai Thanin su thawbada yengtuna makha tarai Savitri gi hek pokjabi macha natte manglem gi nupi ahan gi macha nupi ne thawbadi adumak Thanin da ngakna yengli Thanin na hana pangthokpa yaraba thabakne adubu ai magi khallaga matamdo ngairibane manglem gi maran oriba company asisu mangkiba pamdi magi makut leiba pame nupi macha madudi khangdre thawba plan se mai pakadoribra pakloridoribra aina ngairi se magi mahi tamba loibadune mahi tamba se loibaga thabak se pangthokke na khalle fare tawro nangna thokpa adubu mitna disimuna araiba thabak dinate Anidu wari ngak saraba matungda pungta salakpaduda anidu room dagi thoklai matamdu pakteng thengbadi natri nongthilgi pung ani tadriba matamni somda college tana thoido class laitabaduda mapanda pamduna lei Wendy di class yauri thoina mathanta phamlingai duda manakta mamanabi amana tumina changlaklaga thoibu khanganki thoina ima khangine mamanabina kari wakal kalino kem khandeda sum phamlambane is khalamaro adugiro mi lakpa khangdrida mamanabi gi wahi duda thoichu hairap noglai mamanabina asi di class leite nangbu phambada wadribro thaba ma chaluse kuiroye phat halaktoine kadaida kedobano horen lobo lakpada nangdradi amuk pharak tani kuirohe ngaktane lao Asiyaraga mamanabiduna thoibu makut paiduna chingkhatli thoisu hoi harai lobu lakadaba matamsu khara makaidi watli haiduna panglap lap natabanina mamanabina chatse haiduna lakpa mafamdusu yore mamanabidugi machesu ngaiduna leirami thoi ubada mamanabigi macheduna hanglakhi kanano madya amuktasu udre mamanabi aduna udriba haise ngasi uraba natro madine mapansu kaya thokte Koiba lambos pak yaudi adugini lao kaino masaruse mamanabidugi macheeduna ani dupu asa thak barang kaina machal suna phangba restaurant amada pusilaktuna phaminai thoisu maithongda momon minoka loinana mamanabiduga wari sanari
Ngihaki matungda chanabasu puthorktuna chaba hore makhoi. Thoina asum yengthoklubada Thaninga thaubaga nupi aniga onsinaduna nok-noktana wari sabado urakki. Madu ubadagi Thoi achapoto chani haiba phau kaukre. Tumina asum Thanin hoibu yengduna leiki. Thoina chaba lepkhibaduda mamanabiduna hanglakki. Thoi, kedorage, charu. Thaninsu Thoigi mamanabiduna kaukibaduda haiphet tahuraduna phat yengthorakki. Thoiga Thaninga michanaki. Thoina mifam honglaga mamanabiduda washroom changluge haina hairamlaga phuk agotuna washroom leiriba adomda laki. Aduga manungda changlaktuna khut champam besinduda makhutu ngaklaga nonthaduna leiki. Ngihak nonthaduna leiruraga amuk nongkhalaktuna mingselda yengi. Somdana Thanin Thoina lakmandabaduda masu washroom da changluge haiduna lai. Mirak narak yenglaga nupigi washroom duda phat changlakpada Thoisu lekthoraktuna yenglai. Ngihakti anidu wa amata ngangnadana amana amada yengnaduna leinei. Aduga Thanina tapna hairakki. Kadawala inusida. Thoi saurangdana kumlai. Lakpa yadrabo. Aisu aigi thabak leidana laini. Adubu kari lege haiba. Nangbu college chatli natro. Thoi kumde Thaninda ngihak yenglamlaga leithoktuna mapanda thokre. Thaninsu matung induna thoklakle aduga magi phampamduda changchinduna phammi. Mifamdi Thoidani leirido adubu Thoidi Thaninda hana phawba yenglakte. Ngihaki matungda Thoi hoido hagotuna thokre. Thanindi lehori. Mamanabina adudi chatlage ko che. Machena hoi imaduna hanganuko. Hoi asumna mamanabidugi machedusu lehore aniduna lambida lakpaduda Thoidi walang amata ngangde. Lambigi nakanduda adum yengduna lei. Thoigi mawongduda mamanabiduna ngakladuna hanglai. Nasangamdrabo Thoi. Kaisu tawdeda. Thoigi mamanabidusu tumina amuk laikre college yaroklaba matung ngayak leibaga makhoibu lawbusu lakladuna yumda halakle. Thoidi hanagi wangangdana tumin leibaduda amuk hanjinduna laikre. College tegi halaklaga Thoi mapi hongdoktuna famungda heptuna lei. Banu su changlaktuna kari no chathoknaba hairi adubu Thoidi chaningde haiduna chadre. Banu su Thoigi matawduda karigumba kharadi tawre haiba khanglabasu hangludre. Thoina khumlakloi haiba khangbadagi numittu thangja numitni Thoidu mathakta sumpamduna lei. Thanin su kakhalai. Thaninna kaurabasu Thoina khumdabaduda anido tumina wa amata ngangnadana lei. Thoigi mawongduda Thaninsu thabak ama tawbada topom khangdre. Tanjaduda mangalgi ko lakpaduda Thoisu phat paikhatli. Thoina Hello da mangal kari lerage nangna wari sanase haridubo. Mangalna tawraklidu Thoina hana message tharubagini. Thoina hayengdo kadaidino ma chapminaruse haige tawbani ei lobu lao. Thoigi wahaido tabada Thanindi Thoida tingak yengduna lei. Mangalna kadaidino harisibo lakta lao chatlaga khangni ei ngaramdoini ko. Hoi sanai bemagi yatang hituk jaroi. Thoisu haipet noklaga phone du kai aduga chatke haina tholakpada Thanina chungchung leptuna yenglaga lerami aduga Thoida hanglai. Kaida chatke harino thabakni asikak hairamlaga Thoi phat inthoktuna chatkre. Thaninsu Thoina chatkibado yengduna lehawi aduga kanagi maral oidunu haina mathanta khalai. Mathangi numitni ayuktuda Thanin mana hek leiba amamba kaduda laptop paktuna kari no thiri. Thaina Savitrigi phone dagi phangkiba mi mamingdusu munna yengi. Kauroidaba mawongda aduga thawbada call tawduna mi mamingsingdo macha khaina amamamtang oina haiki. Thawbasu Thaninna hairakleibado munna tasili. Ayuki chak chanaba matamdudani Thanin kadegi tholaktuna masado tingthokli. Tanjaduda Wendy sukaraki. Wendy na da Thanin nang disida kadawriba. Kainone mathakta karusirana. O aisu karakline mathakta lao. Asi hairaga Wendy ne Thaningi makhutu pairaga chingi. Thaninsu inei. Tanjaduda Thoisu karakpada mapa chanana thengnaduna hek urure.
Madu ubada amuk thoigi milu aniduda pi ihorukli. Thoi thaninda sauna yengramlaga makhada prapra kumthaki. Thoina thokibadu ubada banuna taha korai adubu thoidi khumlamdana magi kada tumina changlaga phondo lokthokduna thoki aduga leikolda changduna unglaga phamduna leiki. Mamituda sangsang uri Wendy makutuna Thaningi makuta pairaga Thaninna Wendy matung induna chatkibado. Thaninsu thoina leikolduda mathanta phambado mathaktagi ui adubu Wendy na wangang baleptabaduda upai leite hoi hoi haina taraga leiki. Thoisu phondu lokthokduna mangalda call tawi. Mangalna Thoi da mangal aina chache haibado yadoi natro. Hoi ngak lega lak ke tawbane kedore. O ai mate ama driver da thilalak ke tawbane. Ha hoi hoi. Pung ani adaida ko thame. Phone da thamlaga thoi ayengba amada yengdana lei. Mana tawribadu Thaninda laman khumge khallibra kaino ma tawri. Ngak leibaga chak lore haiduna mathakta leiba ani du sukum tharai. Banuna Wendy Thoida hojikta swaida lerambani kadaida chakrabano khangde chak charase namta koro kadaida mu chakrijano chak charamdai sida Thaninna ai kobrak lage Wendy Thaninda harap yenglei Thanin suwado haramlaga imungdegi praprap tholaktuna lekolda lai Thoisu Thanin changlakpadu ui adubu ma hogotte lengdana phamlaga lei Thaninsu thoigi manakta sangsilaktuna hairai Manungda chak chana bai tuna ngai hore chango Thoina ai ngasi thabak chatoine Thanin khumde thoida yengdamak yengi thoina phat yeng thoraklaga Thaninda harai ai tillo pung ani adaida asiyaram laga thoi hogotuna chatkre Thanindi mangduna leptaga lehawi nakan amaromdana bender mamangduda Boris nupa ani khaka phamli Boris ti kya thakte nupa singdugi mamangda thakchinabani adubu nupa ani dudi phajana ngaure nupa amana mayam chakza matamsu ore hallase mayam hallase atopa nupa amaduna amu ngasidi inaw Boris na treat chokre thank you inaw thank you Boris harapta magno I nupa amana Nayamba koibu warongni ko akoidi sel phangnaba khakki tawkibani nangna akoidi soramdabase nayamba akoi yam nungai Borisna kaigi saudoino yamba aina sorubagine nupa amaduna amuk khumlai soide nupi chenbabu soiba kobro soide Moigi Sabitri haibiduna fattabane Akoishu sel phangnaba haiduna yarubane Nanga yanadaba karimta leite Nupaduna marol iphai phaina ngangliba mayamdu Boris tumina nonthaduna taraga lei Nang khak nattine mi ahumdi surabane Akoina sinaba phurkise adusu sel phangnaba Mana haibado yakibane adubu nayamba akodi thabakda yaningna tawkiba natte sel phangnabagidamagni nupa amana amu ina nangsu saranu akoibu ngakpiyo akoisu hallage matung punkise matungda mu punkise ko Borisna hoi yamba Boris mapamdudegi tholaktuna magi baito thawdoraklaga mayum tamna halai ngasai makai sanariba wari singdu Borisna recorder amada lon record tokshinbani mado mapam chana mangloidaba mapam amada thamjinki magi kadugi mapandagi mamana chak charase haina korokpadagi Boris hoi haiduna mapi honglaga chakumda changlei magi mapadi chak chaba horamle chak charingai duda Boris ki mapana hairaki Osido wari sanai aiga makhoisu kanana karigi tawribano haibado khangba ngamtre nangna tuminaga leisanbasida nangsu wa khara kangthoklabadi irai laigadabani Boris
Chakto chadana toliba chakto sum otlaga lei madu ubada Boris ki mamana amuk harai yare moi baba hokre asukui ba matam se moina tibiri ne hairaga langla langjin amatta su khanganda banatro toklase matha sana bane tumine ing sikna leirase Boris ki mapana hoi ne mama akhoi su tumina leiredana adubu moidi mathau do tori banina pau do porok ibani ne aikhoi de pau phau da baya da bagi ibungo nangi chingna basi tasengna leitabra Boris sung hek wakal toroga kumlai leite baba mapana to adudani thabak lurise mamana as moi baba sa khase chapam he khangre amukta tokpiro ihe masina marolama asumna makoi tumina amu chaktu chari chak asum charambadagi Boris magi pukamduda Wendy bu uraki madudagi makut oiduna asekpa soinaba makongdugi faiduda kanna paisinki nungtilgi pung ani di tagadawre thoisu kana loisali ngasidi chimbal dusu machu sangli asumna losimba lorabada thoina thaninda call tawraga malo simba lore haiki aduga thanina haibaga nangdana line dusu phatkak thatki thaninso ponduda ngak yenglaga sor sangna hontoi aduga mafi honglaga kadagi tholai gari da phamna Savitri da phone amuk tawki thoisu tholaktuna gari da fat kakhatli thaninna kadai deno chatoise thoina khangdri kwa ke thelom da sum chase da mangal yoropaga maga chatoini thanin kumde gari do thogadabagi engine do start to bahowi tanja duda Wendy su thoglai aduga hanglai kadai deno thaninna thabak chaluge aisula ke yum dai thanta le hoba talle ai fi hong lakhige kuiro ngak tangaramuko ani du karim ta kumde Wendy di mafi hong ba chenchen kre gari do thodok-tana Wendy bu ngai bada tare ngaki matungda Wendy su losin ba lore duna tholakle aduga gari da kakhalai Wendy na yare chalase thanin su gari do thorakle Wendy su bag tagi kari no lokthok-tuna momai du kesilli achen ma gari manungduda phana haina bu keri Wendy do thoidi Wendy da harap yengi wadi ngangde ngaki matungda thogi phone da mangal gi kolaki thoina da mangal pakta leramo mangal na la aba ai pakta lere nang lobu la o hairo yare ai yorok tore phone gi line do kaklaga thoina thaninda harai nambol gi paklom do chalo Wendy na koi ba chalaga ai horam da ba ani du karim ta kumlakte Wendy di mamai du nakalamrom da leithok-tuna noi ngaki matungda pak yoroduna gari du mapam chana khamna ba haiduna parking leriba domda thoujilai aduga makhoi gari degi mathang kumtharai mangal su parking da gari du khamlaga gari manungda phamduna makhoi bu ngairambani thoi hoina gari degi kumtharakpadu ubada masu gari degi kumtharaklaga thoi hoi gi manak tamna lai Wendy su mangal ubada noksilli aduga harai da manga nang su yawbra moina koi bu chatlaga ai bu hobirangdrini ne mangal hairapta magnoi thanindi wangang kidre maithong du su kaino matawkre asumna makoi mari punna pak manung du da changminarai thanindi thoida tana yengli ngasi di thoi hanaga manade mamai du khara makai di keri yengbada nungsiba sakka oire kesinbadudadi amuka hena mifam hongningdre mamit tusu eyeliner na piktak yeklaga mascara ga su sangli chimbal dusu ngangtak tawba machu na sangli kuchu phangi tanan ba kuchu bu oibaduda aduki matik phajare mi khara pikchabagi wani machu kaya gi nga macha kaya yoktuna thamliba adomda laktuna yengli makoi marido thoina mangal ga nakna chatli Wendy na thaningi makhutuda kolaga chatli nana semliba khonglambi aduda khongjang yongna taru chelibi singduda thoina kungge haiduna mangal da hairi mangal su magi khangrau gi kudondu hairap thekatlaga kumthai aduga thoibu su makut samlaga amukum than ki thoi gi maithongdo momon su nokli machu gi apik panga singduna khongda thenglakpudusu nungai begi tongan be ithil lama pauri
Somda Wendy su kumge haiduna Taninda hairaki. Tanindi thoida yengduna lerambani. Wendy na amuka hairapkududa phat yengthoraki. Wendy na Aisu kumge haibada Tanin. Kumu kedaroge. Ai turadi kamaina tawba da Tanin su kumse. Asumna Wendy na namduna Tanin su kumhali. Somdana thoi khongpham chahodabadagi tuge tawbada mangalda ngaki. Anidugi mawongdo Tanin yengba ngamdraduna Wendy na nakanda leithoktuna leiringai isingdudagi phat kakhatuna makhongdu teithoklaga punguptu upsilli aduga maphamdudagi thokki. Wendy na leithorokpada Tanin na khongup tungjilaga chakkibaduda ngakna yengduna lehawi. Tanin na kakhatlaga chatkibada thoisu lapna uhawi. Wendy su isingdagi prapro kakhatlaga Tanin na chakkiba domda laki. Ngayaki matungda thoisu karase haiduna mathakta kakhalai. Mangalna Nungaibra. Nungaye. Nga singse yamna nungsi. Thoigi ahongmo matawduda mangalsu haraubudi phawi. Anido nok-noktana maphamdudagi tholakle. Somdana Wendy na Taninbu kadaida chatkra haiduna koithi thiri. Lambigi nakanda leiriba phamdudha Tanin tumina phamduna lerami. Wendy sor sangna hontoklaga Taningi manakta changsinduna phammi aduga Taninda hairai. Aina di koiti thiruri aduga mana sida nungainaga phamlaga leramadana. Tanin karimta kumlakte Wendy da hana phawba yenglakte. Wendy na Nasa nungaijobro da Tanin. Asiyaraga Wendy na Taningi laibakta thengduna yengi. Lapna thoiga mangalgasu laami. Wendy na Sisu kaisu sade kedoroge. Thoi chatlambadagi chap leptuna yengduna lei. Mangalsu thoina yengliba adomda yenglakpada Taninga Wendyga phamduna lerami. Anidugi mawongduda karigumba kharadi tawre haiba khangi adubu chap chaba maramdudi khangdre mangalga thoigasu. Mangalna tapna thoida hairai. Halasiro. Thoina. Anidu Wendy hoigi manakta lai aduga mangalna hairai. Kedoroge. Nasangamdaba yawnarabo. Halasiro. Wendy na halase da mangal kona mula ase da Taninse masangamdraba male. Wendy na adumna hairappaduda thoi Taninda hairap yenglai. Asumna makoi maridu halase haiduna gari pak topomlomda lai. Wendy na da Tanin nang gari thawba ngamdoiro. Yani. Asikak hairaga Tanin garida kakhatkre thoina mangalda onsillaga hairai. Da mangal hallagi ko adude. Hoi yum yobaga phone tarauko. Hoi tarake. Tanindi tabada warakle sauningbana sulore masado. Thoina garida he kakhalakpaga Tanina garido khangthau thoraki. Garida tongliba nupi anido khangprek khangki. Nupi anidu walangso amata ngangde hairapti yengnei. Wendy su khangi Tanin kainoma tawre haibasi adubu maramdi khangde. Thoidi maramdu khangi. Tanina tumina leikhibaduda amuksu pakhatli thoi. Ngahaki matungda makoi yum yoraduna nupi anido garidagi kumtharaga changkhre. Tanin su garidu garage ta thogjilamlaga magi kada changlai. Ibochadu thabak chathokibagi leramde. Tanin phamungda longna heplaga mamito mathakta yengkhatuna lei. Ngasaigi thoiga mangalgagi mawong thoina call tawduna mangalga wari sakiba mathang mamituda urakki. Khangaude makongdu hipna tinkhatana karakki. Tanjaduda ibochasu changlaktuna Taningi mawongduda ngakna yenglaga harakki. Kedoroge. Kaisu tawti tamo. Asi haraga Tanin mamaido phaklanglomda onduna leiki. Ibochasu wa makha tarudre. Taninda kirup yenglaga mafido hongki. Asumna thoiga Taninga wa pakna ngangnadre. Tanina phone tawrubasu thoina ithi nungaina oktre. Asumna hapta amadi haujinkre. College tindok tijin tawbudusu wa machet ama phawba ngangnade. Matang asida aigi nungsiraba listener singdagi kainanaba yathang lawjari makha taba saru kahing punna taminarasi.